ngasi akoi kokomi gi mioi taren saba delegation ama koi New Delhi da Ministry of Home Affairs ki team amaga koi Manipur da oiliba chahi ani hela ba dunglaba crisis asigi matangda pung ani khare hena koi wari sanakre hariba mifam asida mifam asi koi numit yung matung pung tara nitwega minit tara mga mu chatpada idigi hawudna nungthingi pung ani ga minit kun mga ani makai bo wi swai bo ba ko tara da pung ani mu ki chamda mifam asi pangthuki haiba mifam asi da koi tongan ba issue sing mapung maina koi megi tang hom hokiba megi tang hom da lokiba Manipur miyam gi du laba People's Convention da lokiba resolution sing adu da yumpham oiba warep sing adu yam kupna nainaki khanaminaki ado haiba masigi warep sing asi Manipur gi miyamna masing yamlaba Manipur gi miyamna mandate piraga lokiba warep ama oibana marum oirakanda masi koi officially koi India government gi highest level da ukallaga koi warep sing asi koi ukhanna nabagi adu laba koi gi maikai dagi wafam sing thamjarami ado haiba pot sing asi meeting aduda adugi chorapa idea sing adu mai koi lomin dakre ani subada koi goal tabi gi hendak thoi ba yam nuai taba issue asigi matang da su koi gi maikai dagi Manipur gi miyam da fauriba pendaba nuai taba amadi madugi sentiment sing adu koi chap chana thamjaki bo loina Manipur miyam na hujik taliba pendaba gi demand sing adu chap chana koi thamjaki thamjakraba matungda haiba wafam sing adu ministry gi official sing gi side gi makoina wafam sing adu note tausan baga loina adugi chanaba adugi lokhat pham thokpa government gi maikai digi lokhat pham thokpa thabak sing adu lokhat nanana ba honaragani haiduna thambiraki ahum subada ekoigi akoina thamjaki ba agenda si ekoigi issue asibu marumena Manipur gi crisis asida chenari ba miyoi sing kanglup sing group sing organization sing gi matangda kupna nainaki haiba dugi matang duda ekoi kokomi gi maikai degi di people convention da laukiba warep adu yam mayek sengna mukan nai koi ningsing duna thamki mapung mai nai koi Manipur crisis ka mari leina ba issue sing asi loisanna na buhana bada kokomi gi maikai degi di government of India gi maikai khakta da koi nai koi unaduna issue sing asi tanaba tingaba amdi loisanna na buhana gani aduga maruina su group singa ekoi chathariba adunglaba wari saba nataga madugi crisis asigi mari lenana nainabagi matang no lakpa kandadi madu ekoi gi maikai degi madu ekoi mawam tada ekoi saruk yaroi adu masi government of India na makoi gi level da tawjagadaba thawni madu ekoi ne yauroi tawbadabu ekoi chin kuki mijo jomi mar maruina micham miyam Manipuri oina leiba pamjaba micham miyam adugi damoktadi ekoi soidana ekoi packet pham thoba thabak sing packet na bu honagani tawdabu adugi mangjong na ekoi anti peace habidi santi purana bu honabada ai apan pi diba phongna iram horiba aduluba element sing asi India government gi maikai degi madu hana control toba amadi contain tawna na bu honabi gadabni habisi ekoi gi maikai degi lamek sing na ekoi thamjaki mari suba point ekoi na thamjaram basi narco terrorism amadi koi kulai paiba group sing gi matangda koi yamna luna masigi oiba concern sing koi thamjaki maruina Manipur da narco terrorism gi achauba koi threat ama leire mapung maina masina maram oira kanda koi cross border illegal immigration adagi di koi gi aduna maram oira kanda widespread Manipur gi chingi saruk sing da illegal opium cultivation lakpa adagi di forest encroachment lakpa adagi di koi law and order gi phibam yam sokchal lakpa haibana chingba wafam sing ase narco terrorism na maram oiraga tholakpa pon naktani aduga madugi opium cultivation sing sidagi phangakpa senpham sing aduna kulai paiba armed group maruena mapandagi changchalakpa foreign armed group leaders singna lead toba adumba group sing ase masida choba mapangan hapsanba aduga punamasi dagi hena koida problem leiribadi India government ki maikai dagi masi 2008 dagi horaga ngasi phawa makoida peace process ki mingda sign tawsalaga
फाइनेंस सपोर्ट पीबा अमदी लेभम चाबा कैम्पसिंग सादुन लेहननबगी थबक पाइखलकपसी गवर्नमेंट ऑफ इंडिया की माइकैदा कोई कोकोमी की माइकैदगी मसी अथुबदा मसी कोई रिव्यू तौबा अमदी मसी नहोनना कोई तानरगा कमदोंना मसी हैंडल तौबदगे हैबसे मदु तौब तंगाई फदबु लेई हैबसी मै कोई थमजरम की मंगा सुबदा कोई तंगाई फदना हुजि हुजि की मणिपुर मियामना इरांग असिना मरम ओइरगा थेंगनरिबा चैथेंसिंग फंगिबा अवाबा मैसासिंग असे मसी कोहननबै दमक्ता अखोइगी माइकैदगी वाफम खरा थममी मदुदी अखोइ फ्री मूवमेंट की इशूसी याम थुना रिजॉल्व तौननबा होनबा फंगनबा अदगिदे अखोइ लौमीसिंगी मागी राइट टू कल्टिवेशन सामसाई लौदा थबक सुबा याहननबा होनबिबा अद मखोइगी मांग ताख्रिबा चाही अनिसिदा मांग ताख्रिबा सिंग अदुगी मथौ ताबा मतेंग पिबिबा अदुगा अखोइगी लाइफम लेन सिंगु ngakpi senbiba amadi mang khraba singi damakta achumba wayel ama athubuda pinanaba honaba loinana akhoi mayum makai kaina chelaga leiba lanjinaga leiba idp singi resettlement gi issue loinana makoi gi huji thengnariba khudong chadaba mahi masing tambagi ana laingi karigi mayam sisu khara masak thongna loisenba ngamnaba khara athubada urgently thabo packet bagi tangai phadabu lei madu packet na monasi haiduna aduma thamjaram ki अरोइबा पॉइंट अखोई कोकोमी की माइकैदगी पीस पुरकननबगी दमक्तदी अखोई माइकै खुदिमक्ता मोंग खुदिमक्ता अखोई कोऑपरेशन पिननब होनगनी अदुगा अखोई गवर्नमेंट ऑफ इंडिया ना मरी लेनबा मरुना पीस की मायोक्ता लाइबे एलिमेंट सिंग फोंग सिंगनदना फोंग चैलेंज तौना पीस सुगाइना होनरिबा एलिमेंट सिंग से मसी यारि मखै मसी अखोई मतिक चाबा थबक पाइखटबदो मियाम खंगना थबक पाइखटबगी पाइखटबा यादबे तंगाई फदब लई मधु पाइखटब ngamba तारगदी सोयदना अखोई इरांग सिलोशन होनबदा अचौब मतेंग ओइगनी हैबा वाफम सिमा थमजरम की अदुगा मसीगी मिफम दो अखोई चांगलेन अमा चामिनर मतुंगदा नाकल अनिमकी माइकैदगी अखोई मखाताना अखोई उनदुना वारी उताई साबा ताना तिंगनबासी चथबा लोनना मणिपुरदा अथुबदा अखोई पीस पुरकनना होनबदा अखोई पुन्ना थबक तौमिनबगी यानबदुमगा अखोई थमिनकी